Central amadi state leingak na Manipur da thokliba erang asigi Chap Chaba Wafam Meeyamda Thamfam Thok-E haina FOCS Manipur na taksillakli. Ngasi FOCS na thadorkiba cherol amagi matung ina Central leingak ki luchingba singna erang asi haurakpage tongan ba hongdok hongjin tauba wafam sing phongdokpa si Manipur gi Meeyamda chamamnaba amadi khoirang hoksaunaba pokhalli. Union Home Minister na Manipur gi erang asi mitei bu scheduled tribe Tanbagi High Court of Manipur na thorakpa order amana thokhanbani haina Parliament ta thamkhre. Tungda amukna illegal immigrants sing na thokhanbani haina phongdokre aduga handak India Today na loba interview amada Union Home Minister Amit Shah na erang asi furup ani gi marakta thokpa ethnic conflict ni haina phongdokiba si laibak thibani. Erang asi gi horakfam asengba achumba khangdana pangangangba sina erang asi gi wakhairol purakpagi ngamloi haina chamamnaba khoirang khoisaunaba pokhanduna haina chawthoraknaba machak ama oirakani asigumba ngaihak ki pangangangba union amadi state leingak ki leaders singna phongdokpa wafam asina erang asigi waroisin puraktuna mahausagi punsida hanjilakpa lambi leitabagum tawre haina takle. Erang asigi singba achumba wafam sing na thairaga leibak thugainaba changlakpa illegal immigrants sing saugatpa manba wafam sing phongdoktuna erang asi haina chawthoknaba hotnaroidabani. Manipur da NRC chana handuna mitop khandok pagaloina erang asi athubada loisinaba state leingak amadi union leingak anina chap chaba thabak lokhat kadabani haina FOCS ki cherol asida palakli.